Anglai News ki numidangi pau meeting tabiriba pumnamaku Roma Ilangbamna ikoknona khurumjari. Kuki MLA singna sayol sigi manungda mathangi kongthang ama lepnaba thawrang tawri. BJP ki MLA taret yauna Kuki zo margi punna MLA tarana sayol asigi manungda makogi oiba mathangi kongthang ama lepnaba thawrang tawri adubu party ki discipline amasung miyamna yaba haiba wafam leibana makogi mafamda aruba amadi oiri. Maraksida N. Biren Singhana Chief Minister famdagi resign tawba natraga tawdaba Kukizo singi apamba wafam separate administration haiba fireb adudi lengdana lei haina ITLF ki spokesperson Gingza Boljongna phongdokre Kukizo community na matam changnadagi demand tawduna lakpa N. Biren Singha Chief Minister famdagi lauthokadabani haiba wafam adudi haukiba numit ninigi mamangda thabak oina pangthokibaga loinana sayol asigi manungda Kukizo Mar MLA tarana BJP ki national leaders sing amasung Union Home Minister ga unaduna irang ati loisinabagi damak khananaba sem chakre. ITLF ki spokesperson Gingza Boljongna di Hindu da phongdorakpa matung ina Kukizo Mar MLA singna lawgadawriba fireb asi party gi discipline su ngaktaba yaroi miyamna yaba wafam su oidaba yaroidabana aruba ama oiri. Hiram asida Kukizo singna demand tawriba separate administration haiba demand asida karamna MLA sing asina taksingadagi haibasi asawa wafam amani. State asida irang hek horakpadagi tampaki lamda maitei singna amasung Kukizo singi mi singna tokai leinakraba matungda Kukizo gi mi singna demand tawrakliba wafam di separate administration haibasina amata ngairaba waroi sini haina phongdoktuna lakibani haina Ginjana phongdokli. Jiri Thodoki Recommendation Commissioner Khannakhre Manipur Commission for Protection of Child Rights MCPCR na Manipur da thoklakliba irang marak asida Jiribam da nupi ahum amadi angang ahum puna miyoi taruk tamthina hatkibagi thodok amadi tongan-tonganba thodoksingi matangda ningthina thijiluraba matung commission asina lauraba recommendation gi mari leinabasingda Khannakhre. State asigi Chief Secretary Director General of Police DGP Social Welfare gi Commissioner amadi Secretary STR gi Commissioner Home gi Commissioner Law Commissioner Health Services ki Director amadi Social Welfare gi Director da Commissioner lauriba recommendation adu pisin ki ba paudel adu da Commission asina Jiribam gi thodoki matangda yengchiluba amadi thengnarakpa sing thangki Jiribam district da oihoriba fibam lanjenaraktuna leiriba singna thengnauriba awaba sing amadi kari karamba khongthang ching paikhatlabadi hen afaba amadi awaba taraba singi mateng pangba yagani haibagi matangda paudamli. Irang asida leikidraba miyoi singi compensation atenba matangi manungda puthokpa amadi awaba taraba imung singi mateng pangba yaba mateng pangnaba mari leinaba authority na honagadabani haina paladuna thokiba laibaktiba tawdoksing asigi matangda marik suma wafamsing khangnabagi damak thijinabagi thabak chathagadabani nupi ahum amadi angang ahum hatpada chenabasing faduna pifam thokpa Cheirak sing pigadabani amadi thodokching asigi matangda mari leinabasingna thijinbagi thabaksing changnaina report pirakadabani haiba wafam yauri. CNPO na sinduna Chandel da rally chatkre. Manipur ga tainariba Indo Myanmar border paringda sambal khaba amadi Free Movement Regime India lengangna lokthokibagi mayokta ngasi Chandel District Headquarter amadi Tengnopal District ki naga taba kulchingda Chandel Naga People's Organization CNPO na sinduna miyamgi oiba protest rally ama chatkibaga loinana pung 12 gi Chandel District total shutdown gi khongthang sangsinkhre. CNPO amadi masiga chanminaba lupsinga punduna sangsinkiba khongjang aduda masing yamlaba miyamna saruk yaduna ngasi ayu pung 12 tarakpa matamda Chandel District Headquarter gi Jafauda leiba Maha Union Government Higher Secondary School ground da pullaga matung DC Office Chandel tamna khongchat adu laki miyam aduna border fencing tawba amasung FMR chanahan kidababu yaningdaba phongdoktuna kolau kya lauki amaromda ngasi ayu pung 6 tagi haukiba pung 12 gi shutdown gi khongjang manungda Chandel amasung Tengnopal District ki nagasingna khundaba mafamsingda leiriba kaitel dukan pahailoi sing thonglona ki lambida lanai gari khara khak ubanatana passenger gari sing chanakide khongjang asigi manungda haujik fawba pamdaba thodok thokiba leite. CNPO na luchingduna changchiliba khongjang asibu Kuki Chief Association Chandel Committee on Indo-Myanmar Border Fencing na su saugatki. Amukogi Kuntranitoi suba mapokumongi thauram ngasi pangthokre. India lengangna Manipurgi apunbagi saktam thugainaba honari nandolwang.
All Manipur United Club Organization gi 32 suba mapok kumon thauram ngasi Kwakaitel Akham Laikai gi Community Hall da pangthokre. Thauram aduga mari lainana amuko gi President Fairoizam Nando Luwang na phongdokibada Manipur da laiminariba kanglu phurup kaya khaibung tahanbada natana political gi oiba amdasu party manungi marakta khaibung tanaduna Manipur thugainaba India laingang na honari matam amada lairamba ipa ipu kayana Manipur gi integrity kanaba pandamda tungi mirol gi damak amuko lingkhatpirambani pandam asigi makhada amuko na ngasi su lepa laitana Manipur gi integrity gi damak thabak tawba leptri makhata na su lepa laitana tawkhigani haina phongdoki mahakna makhata na hai laibak thibadi amuko na Manipur gi apunba saktam kanaba honarabasu matamatanggi oina paliba India laingakna Manipur gi apunba gi saktam thugainaba honari lalong asina maram oiduna Manipur gi yelhomi kaya punchinba ngamdanaba kanglom masel khaibung tanaba honari masida natana political gi oiba lamdasu party masel gi marakta khaibung tanaba India lengakna thaushili maramdam kananaba khungak pasingbu fanaba honariba thawong asi amuko na yaba ngamloi iramdam ngakchanaba honajabada miyamna tauroidaba thabak kaya taurakpani masigi tekchak pumnamak India lengakna pugadabani haina su phongdoki Samit Patrana numit kayani Manipurda laiduna BJP gi MLA sing unaduna wari sanarabasu anauba luchingba ama khanba ngamdri haukiba nomaiding numita N Birena State Minister famdagi resign tawkraba matungda haudik lamdam asida thokliba rajniti gi sarangna bahaibadi BJP gi MLA singi marakta tokai taaduna lainariba asi sangdainaba ama puraknabagi damak center gi luchingba singna observer ama oina Manipurda Tharakiba BJP North East ki in charge oiba MP Samit Patra ngasiga thana Imphal da leirakpa numit humni surakle adubu hairiba matam asida karigumba rajniti gi oiba ahongba amata purakpa ngamdana leiri ngasi nungtel pung 3 tarakpa fawbada Samit Patrana North AOC da leiriba Imphal Hotel da MLA Karam Siam amadi El Chuchel Road tokai na unaduna wari sanakre Samit Patraga unaraga tharakiba MLA Karam Siamdi athuba matamgi manungda waroisin ama puraklaba yai haibagi wafam phongdoraki adubu Minister El Chuchildro di no comment haiba natana wafam amada phongdolankide pawse asina thajaba yaba mafamdagi phangba pawgi matung inadi center na anauba Manipur gi State Minister khandringai fawba state asida any mental suspension natraga president rule thambat tawroi Hauzik France da leiba Bharat ki Prime Minister Narendra Modi na India da halaklaba matung February 15 da state asida anauba Chief Minister ama wasak lawba yai hairi ex MLA Bijoy Koijam gi yumda hand grenade ani langchilamle Thongju AC gi MLA oiramba Bijoy Koijam gi Thongju Part 1 Sairom leirakta leiba yumda sakangdaba singna hand grenade ani langchilamle adubu hand grenade animak amata fokai haudre hairi Thaudok asi ngasi ayu imungi mioi singna hand grenade adu yumgi gate manungi drainda taraga lairamba thengnarakibani tungda singdamai police ki team amadi Manipur police ki bomb expert sing laktuna asoengam yaudana lokthokre Thaudok asi gi matangda hanagi MLA Bijoy Koijam na phongdorakibada thakare ki mamangda maming matha pandaba group amana mateng pangbinaba hairakiba leiki mamangda so phone amukta tawrakiba leitana bomb kayarak thamjilakpa leikre 1995 ta su lalholup amana attack tawrakpadagi masada asopan nangkiba laikrabani thawong asina mangonda yaningdaba group singna tawribra natraga political gi thawong singna tawhalibra masida kanagumba lup amatana chaingang basu leite maram asina yumlakta matung manaw aki ahang pibi danaba appeal tawri